Meitei furup amadi Manipur gi ngamkhai kannaba haiduna lamdam asigi icha isu kayana Arambai Tenggol Meitei Leepun da yauduna honaribasi dargar leibagi tawbani adubu aikhoi masel onsinaduna ifurup masel ungkhatnaba lo leitaba manba thabak thawong singasi makhata na chathaba taragadi India government amadi Ministry of Home Affairs na tumina yengduna leirakloi khud halakani haina NPP gi National Vice President Yumnam Joy Kumar na phongdorakli Mahakna maghadana aikhoi masel ungkhatnaba asina lamdam asada president rule amadi state pumbada afaswa thamjanaba barton tawbo oina thokani masimak Meitei furup ki oina yamna chawna mangjaba amadi kuki singda hena haraunabagi machak oigani hainasu section 1 thamlakli Naurem thongda leiba NPP Manipur gi office da paumi singa unaba mada Joy Kumar na makhadana tha tara sujulakadawraba irang asi karamba matamda loigani haiba hojik fawba khangba ngamdri adubu yamna nungaitaba thogdok khara Haukiba numit kharani asigi manungda thokduna aikhoi masalgi marakta muknarakpagi mawong lakpa simak yamna laibak thibani set asida oirakliba fibam pumnamak center amadi mari lenaba intelligence wing na kupna observe tawribani asiguma thabak sing asi makhata na chatharaklabadi set asida PR lakpa amadi state pumbada afaswa thamba haiba si center gi plan ni haina phongdokhi Manipur kanbagi thogdang aikhoi punna lawminagadabani yeknabana penkhinaba thabak thoram amata tawgum si haiba lamdam asigi miyamda appeal tawrakladuna aikhoi masel yengthinaba sina aikhoi ithanta suicide tawjabo oina thokani Chief Minister masa chatuna ngarang nahan thokiba laibak thiba thodokta asopan yawkiba police officer amade police personnel sing unakhiba afaba khongthangni makhata nasu tobikho sedasada PR lakpa Chief Minister nasu pamlamloi Manipur miyam nasu pamde NPP nasu pamde haiki Paugi mifam aduda NPP Manipur gi executive member sing NPP Youth Front ki president L Jayananda yauna party asigi member sing su sarukya Central government aduga Ministry of Home Affairs na masi tuminna lebenate doina kopna observe toribne se masi mayam thajabio mayam dagi feedback lawda kari haina developments de kari lege da foiba mayam se nomai kam lakhiba lawlessness laiba kholiba isam jamna haibada mayam si wada kotan lakpa kano dagi petrol pump mayam ama thingjanba khosanba sigubuna singbasina kari toge da MHA aduda ada to na da to amaga amaga onjanaga akoi masen khanadna amaga leiba targeti what will be the future of Meitei se ai khangni Arambai dasu hangningi Manipur police command dasu hangningi aduga leiriba khoigi Meitei gi praja khoigi Manipur bi imaivel adu leiba sangsan mayam leiba civil organization mayam dasu ai si question se hangningi hanga aina habide mayam na khandam minaga what is the right thing sumaino to buse tumresum dabra masina kari pogetege aina khamadedi masi togedi khoi mangba tabani India government will not MHA will not remain silent ngasagi enough is enough haina soina khut tharakani PR soin lakani PR ade ngasagi armed forces special power act follow Manipur impossible से कोई करामना थिंगमा में कोई पब्लिक ने सु खंडबियु मेरा पाबी मैम सु खंडबियु खंडबिरगा बुझी थोई बथौदोक से मसी थूना सॉल्यूशन प्रोटना अदुग होनबियु